NIAꯗ ꯁꯤꯟꯅꯕ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯑꯣꯏꯕ ꯌꯥꯔꯦ NIAꯗꯤ ꯀꯦꯁ ꯑꯣꯏꯅ ꯂꯥꯛꯑꯕ ꯀꯥꯟꯗ ꯃꯥꯅ ꯂꯧꯒꯗꯕꯅꯦ ꯐꯤꯜꯗ ꯆꯠꯇꯨꯅ ꯑꯣꯄꯔꯦꯁꯟ ꯇꯧꯕ ꯈꯣꯠꯄ ꯄꯨꯝꯅꯃꯛ ꯑꯁꯤꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯥꯒꯤ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟꯒꯤ ꯂꯤꯗꯔꯁꯤꯞ ꯑꯃ ꯑꯣꯏꯅ ꯂꯤꯗꯔ ꯑꯣꯏꯅ ꯀꯃꯥꯟ ꯇꯧꯔꯒ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯁ꯭ꯇꯦꯠꯀꯤ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕꯅꯦ ꯃꯥꯁ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯒꯗꯕꯅꯤ ꯗꯔꯀꯥꯔ ꯂꯩꯔꯕꯗꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯗꯕꯅꯤ ꯁꯔꯖꯤꯀꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯗꯕꯅꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯁꯦ ꯃꯁꯤ ꯁꯣꯚꯔꯦꯟ ꯄꯥꯋꯔ ꯂꯩꯔꯤꯕꯅꯤ ꯁ꯭ꯇꯦꯠ ꯃꯁꯥꯒꯤ ꯁꯣꯚꯔꯦꯟ ꯁꯛꯇꯤ ꯂꯩꯖꯩ ꯍꯥꯏꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯅꯨꯡꯗ ꯂꯤꯁ 2ꯒꯤ ꯃꯅꯨꯡꯗ ꯃꯁꯤ ꯆꯞ ꯆꯥꯅ ꯁꯤꯖꯤꯟꯅꯔꯒ ꯊꯕꯛ ꯇꯧꯔꯒ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯂꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁ ꯀꯔꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯣ ꯍꯧꯖꯤꯛꯇꯤ ꯁꯦꯡꯗꯣꯔꯛꯑꯦ KNAꯒꯤ UKNAꯒꯤ ꯑꯍꯨꯝ ꯐꯥꯔꯦ ꯍꯥꯏꯌꯦ ꯀꯅꯥꯒꯨꯝꯕꯅ AIꯅꯁꯨ ꯍꯥꯏ ꯐꯥꯕꯗꯤ ꯆꯨꯝꯃꯝꯕꯁꯨ ꯌꯥꯏ ꯑꯗ ꯃꯤꯁꯛꯇꯤ AIꯅꯦꯗꯅ ꯌꯥꯝ ꯊꯥꯒꯠꯅꯔꯛꯑꯦ ꯑꯗꯩ ꯑꯁꯥꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯐꯥꯕꯗꯨꯅ ꯆꯨꯝꯃꯒꯁꯨ ꯐꯥꯕꯗꯨꯗꯅꯁꯨ ꯌꯥꯔꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯗ ꯐꯥꯔꯤꯕ꯭ꯔꯥ ꯍꯥꯟꯅꯗꯒꯤ ꯐꯥꯗꯨꯅ ꯂꯩꯕ꯭ꯔꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁ꯭ꯄꯣꯛꯁ ꯄꯔꯁꯟ ꯑꯣꯏꯅ ꯂꯩꯕ ꯁꯤꯡ ꯈꯪꯗꯦ ꯉꯔꯥꯡ MLA ꯑꯅꯤ ꯑꯣꯅꯔꯦꯕꯜ MLA ꯑꯅꯤꯅ ꯐꯣꯡꯗꯣꯛꯄꯗꯣ ꯀꯗꯥꯏꯗꯒꯤ ꯐꯥꯕꯅꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯈꯔ ꯐꯥꯔꯦꯗ ꯍꯥꯏꯔꯒ ꯍꯥꯟꯅ ꯐꯥꯕꯒꯤꯗꯨ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯗ ꯐꯥꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯧꯔꯝꯕꯅꯣ ꯀꯩꯅꯣꯗꯤ ꯏꯟ ꯗꯤꯇꯦꯜꯗꯣ ꯃꯁꯤ ꯌꯥꯎꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯄꯕ꯭ꯂꯤꯛ ꯏꯝꯄꯣꯔꯇꯦꯟꯁ ꯑꯣꯏꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯗꯤ ꯃꯌꯥꯝ ꯈꯪꯅ ꯁꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯤꯃꯟꯇ ꯕꯤꯁ꯭ꯋ ꯁꯔꯃꯅ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯗꯨꯒꯤꯗꯨ ꯊꯤꯕꯗ ꯃꯥꯅ ꯑꯥꯏꯑꯣꯒꯤ ꯇꯥꯏꯞꯇ ꯃꯤ ꯑꯁꯤ ꯐꯥꯔꯦ ꯑꯗꯨꯗꯒꯤ ꯑꯁꯤꯒꯨꯝꯕ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁꯀꯤ ꯑꯆꯨꯝꯕ ꯔꯤꯄꯣꯔꯠ ꯑꯗꯨ ꯐꯪꯉꯦ ꯃꯥꯅ ꯈꯨꯗꯛꯀꯤ being a chief minister ꯃꯣꯏꯅ ꯂꯩꯄꯥꯛꯀꯤ ꯏꯟꯇꯔꯦꯁꯇ ꯃꯥꯒꯤ ꯄ꯭ꯔꯖꯥꯒꯤ ꯏꯟꯇꯔꯦꯁꯇ ꯇꯧꯋꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯑꯗꯨ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯤꯍꯥꯠꯄꯁꯤꯡꯗꯨ ꯐꯥꯅꯕ ꯍꯣꯠꯅꯒꯗꯕꯅꯦ CRPꯅ ꯍꯥꯠꯇꯨꯅ ꯃꯤ 3 ꯁꯤꯕ ꯑꯗꯨꯒ ꯃꯤ 16 ꯍꯦꯟꯅ ꯁꯣꯛꯍꯟꯕ ꯑꯁꯤꯒꯤꯅ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ under the Commission of Inquiry of 1952 I repeat Commissions of Inquiry Act 1952 ꯒꯤ ꯃꯈꯥꯗ District and Session Judge ꯇꯥꯗꯕ ꯑꯃꯅ ꯅꯠꯇ꯭ꯔꯒ High Court Judge amana inquiry tꯧꯍꯟꯒꯗꯕꯅꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯄꯤ ꯀꯅꯥꯅ ꯀꯥꯞꯄꯤ ꯀꯔꯤꯒꯤꯗꯃꯛꯇ ꯀꯥꯞꯄꯤ ꯃꯔꯥꯜ ꯂꯩꯕꯁꯤꯡꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯦ ꯃꯗꯨꯒꯤ ꯇꯥꯃꯨꯛ ꯔꯤꯐꯔꯦꯟꯁ ꯄꯤꯔꯒ ꯁꯔꯀꯥꯔꯅ ꯃꯁꯤ ꯁꯦꯝꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯁꯔꯀꯥꯔꯅ ꯃꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯎꯀꯤꯜꯁꯤꯡꯅ ꯍꯥꯏ ꯀꯣꯔꯠ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯑꯣꯜ ꯃꯅꯤꯄꯨꯔ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯁꯨ ꯇꯧꯅꯤꯡꯉꯤ ꯈꯟꯅꯕꯁꯨ ꯍꯧꯔꯦ ꯑꯗꯨꯅ ꯍꯥꯏ ꯀꯣꯔꯠꯅ ꯁꯣꯝ ꯃꯇꯧ ꯂꯧꯈꯠꯂꯒ ꯅꯠꯇ꯭ꯔꯒ ꯂꯅꯥꯏ ꯀꯥꯡꯂꯨꯞ ꯑꯃꯅ ꯊꯥꯔꯒ ꯖꯨꯗꯤꯁꯤꯌꯦꯜ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯒꯅꯕ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯄ ꯑꯗꯨꯒꯤꯕꯨꯅ ꯑꯩꯈꯣꯏ ꯃꯥꯁ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯃꯤꯂꯤꯇꯔꯤ ꯀ꯭ꯔꯦꯛꯗꯥꯎꯟ ꯍꯥꯏꯕꯗꯨ ꯁꯔꯀꯥꯔꯅ ꯑꯣꯔꯗꯔ ꯄꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯇꯧꯗ꯭ꯔꯒꯗꯤ ꯀꯣꯔꯠꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯍꯟꯕꯒꯤ ꯃꯊꯧ ꯇꯥꯏ ꯃꯗꯨ ꯑꯩꯈꯣꯏꯅ ꯖꯨꯗꯤꯁꯤꯌꯥꯔꯤꯒꯤ ꯀꯥꯡꯕꯨꯗ ꯇꯞꯅ ꯂꯩꯔꯒ ꯇꯧꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯃꯩ ꯊꯥꯕ ꯑꯃ ꯇꯧꯕ ꯍꯤꯡꯁꯥ ꯇꯧꯕꯁꯤ ꯆꯨꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯨꯚꯃꯦꯟꯗ ꯑꯩꯈꯣꯏꯅ ꯂꯥꯎꯗꯅ ꯑꯗꯨꯒ ꯈꯣꯡꯗꯅ ꯑꯗꯨꯒ ꯙꯔꯅꯥ ꯇꯧꯗꯅ ꯋꯥꯀꯠ ꯃꯤꯐꯝ ꯇꯧꯗꯅ ꯄ꯭ꯔꯣꯇꯦꯁ ꯃꯤꯇꯤꯡ ꯇꯧꯗꯅ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯀꯦꯜꯂꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯥꯏꯟꯅ ꯌꯥꯕ ꯃꯑꯣꯡꯗ ꯊꯕꯛ ꯆꯪꯁꯤꯟꯕ ꯊꯣꯛꯏ ꯑꯗꯨꯒ ꯂꯤꯒꯦꯜ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯅꯁꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯗ ꯀꯣꯔꯠꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯍꯟꯅꯕ ꯍꯥꯏ ꯀꯣꯔꯠ ꯑꯃꯁꯨꯡ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯍꯟꯅꯕ ꯂꯤꯒꯦꯜ ꯄ꯭ꯔꯣꯐꯦꯁꯟꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯥ ꯏꯅꯥꯎꯁꯤꯡꯅꯁꯨ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ